Online Manipur YouTube channel spring beer ba mayam pum nang pom kahna taram luksari han badem na marui ba pawam update samjage Moreh da leba forcing the Kuki Kulai 5 Singna makata na attack torokre security force direct Sokle hauki ba sahi 2023 gi aroi banumite gi Moreh da leba Kuki Kulai 5 Singna state force sing the Landarakapda lep 3 ngasi hom suba numita su Moreh da leba state force commando yang no tongan ba force Singapore laga Moreh ward number 7 kanang beng amadi sabang fai kulum da operation sathanaba satpada Kuki Kulai 5 Singna commando team singda afaba Makhalgi nongmai season aduna Landarakre hairi hauzik nakalani ki marakta akan mamongda nongmai kapnari nongmai kapna baduda Kuki lalholup sing KN UKLF KN Burma amadi Kuki village volunteer Singapore na attack adu sathari haina thajaba yaba paw amana hairi Moreh dagi fangba paw matung inna hairi nongmai kapna baduda hauzik phawbada security force direct Sokle hairi Moreh Da Kuki Millitant Singna CHATHARAKPA attack ta manipuri police commando mari Amasung Bsf personnel ahum Sokle haina pawsna makatari aduga atopa update amadana Thawal jila ki Lilong police station ki manung sanba Lilong singjau manakta ngarang thoki ba pamdaba thodok amade miyoi khara laikhidaba amasung asopan nangkhiba thodok adubun nongthongbam biren nakan yaning daba phongdok ragli Manipur ki miyamna pukning fathana lebina ba amasung sarkar na paikhalakpa thabuk thorang singda miyamna mapung phana mateng pangbina ba Sri N Biren na appeal tawragli Imphal East amadi Imphal West ngasi dagi matam kaktaba curfew thamjinkhre jila sing asigi district magistrate na tongan ba thokiba serol sing asigi matung inna ain amasung santi raksa gi phibam asi ngaknabagi tamakta khongthang asi laukhulakpani hairi adum oinamak health PISD municipality ki staff jauna essential service ki miyoi sathok sasin tawbodadi athingba asi leiroi Raja asida pungkun mari asida ungkharnaba nongmai kapag amasung miyamgi khongjang sangsinbagi thodok kaya thoki adum oinamak security force na matam sana thabuk paikhatpadagi pamdaba thodok adu laksenki miyamna tonga amasung aranba video na singbada thajabidana ba zerol aduna makhatari video sing bibagi damakta mayam pumna pu amukha na thagachari anoba update ki damakta online Manipur YouTube channel na subunuk sibiduna subscribe to biramu thank you so much